Ngashi phongkhiba tongan Manipuri siphongsing amasum thokhiba thawdo wathoksingdigi maruoiba I pausing khonggasaraga Manipur Top Channel gi maikedi myamna thamjagi ahanbada hauzik ngihaki mamangda Yaripok Bazar thokiba accident amagi sakta myam video sigi thumbnail de myam thamjaramge duga makasa tharakpoina myamla matam gi update pijarake myam update ngamina siduga makasa tharakpoina singilamda democracy satnade group kharana apama candidate khalaga vote kahanba satnari Radha Binod Koizam Miyamna Mikhal Tauduna Masana Apama Mirep Khanbagi Satnabi Asi Manipur gi Singilam Singda Satnade Sing the democracy gi one thuk laite Mikhal Matamda group khrana Apama candidate selection Tauraga vote kahanbagi thabak sathari haina Manipur gi Chief Minister Oiramba Radha Binod Koizam na hairi wafam asing asi Manipur Press Club Youth Collective Manipur YCM na sinduna pangthokiba consultation program of People's Election Monitoring haiba khananainabagi thoramda wangang wada Radha Binod Koizam na haikibani mana makha taraduna India gi manungsan state ama oina Manipur si democracy chatpa state ama oirabasu singilamdadi democracy gi wan thok laiti democracy satabana sapmanaba phibam da lairi lamdam sida lairiba voter singa siti wakhal tabagi matam oire election matam da mirep oibisingna pija pithak voter singda tawriba kaya si board karaba matung miam gi mathakta karaknabagi asobu lambi ama semba ka mane maram masina candidate oikhiba singna miam dagi sel lawba matam da miam na sobigano maram di mikhal matam da miam na su candidate gi sel lawraga vote piba maram na candidate singna vote kakhraga miam dagi paisa lawrakpa matam da sawpham thokti haki election asi niyam sumna sathaba thabak amadi nati state asida amadi leba asita mikhal niyam sumna ta honana bu honabada miyam gi asobu mateng sangi Manipura judiciary na matau tawbada tapi government haibisi miyam gini government paiba yauriba singi power sijana famnati hainasu radaki sona phungdokhi marak thana state si wangmra thokpa topa paw khrana Balochistan satakhiba attack ta terrorist kunamadi Pakistan gi security personnel mapan sikre haina paus na fundorakli haukiba sayolda Balochistan gi Panjagur amasum Nauski district singda leiba army camp singda terrorist singna sathiba mawong attack satakraba matungda security force singna launch tokiba terrorist sing takthokpagi operation loisile amasum attack adura terrorist kunamadi security personnel mapan sikhi haina inter services public relation statement amada fundorakli Atopa paw manamo class 1 dagi 9 fawgi oina school sing hanglagani Gujarat coronavirus ki anoba case sing hantharakpaga loinana February 3 tagi school sing class 1 dagi 9 fawgi oina hanglagani haina state government na thangjanumita lakthokre Education Department na thokpa circular amana haiki madudi COVID-19 gi phibam khanaraba matungda government private amasum grant in at school singda class 1 dagi 9 fawbi oina ningthokaba numitagi offline education mausagum kaba horagani tawgumungsung online teaching su makha sathagani mahiroi singna system ani sigi marakta ama khanjaba yai haina circular amana makha takhi state asida covid infection khangen hengalakpari gi kumja english ani ga kunga mathoi gi december dagi offline education classing asigi oina lebakhibani amasum circular aduna hai government mamang di issue tokiba SOP gi matungina offline classing chalaigani hansu pausna sumakata na supalaki education minister Jitu Bagani na tweet amada haiki madudi Gujarat no coronavirus case masing singthani oina hantharakpadigi chief minister Bopendra Patel amadi state asigi core committee ga khanan nainaraba matungda classing asigi oina offline education hobigi warebasi laukhibani hainasu pausna supali makasa tharakpo oina to papaw mana sinara pangthokliba winter olympic ta live broadcast toriba the journalist Chinese authority na namduna singtholaga Kafan gidre Sinara pangthokliba winter olympic ta live show piriba das ki journalist ama China gi local authorities na nampu da singthoktuna camera kafan da baga loinana ma ki camera du muthadan ki haina ANI na thadorakwa sirol amara phongdorakli thaudo asi Netherlands Omroid Stising NOS ki Greater China East Asia gi correspondent oiriba Jordan Das media company da thabak tawriba mi sina winter olympic ki live
टेलीकास्ट पीरिंगै सेरक्ता चीनागी सिक्योरिटी फोर्ससिंगना नमदुना चिंथोखरगा माकी कैमेरादु मुथरहनखिबने हाइरि NOS na thangja numit thadorakpa Twitter gi warol amada correspondent dasbu security force na namduna singthokraga ma ki camera mutat hankiba adugi video clipsing miyamna thadorakhi asiguma lebaktiba thawdo asi lamdam asigi journalist sing da numit khudingi oina thokpa thawdo ama oiraglibra haiba wafam su phongdorakli thangja numiki numidang pung baro tabada Chinagi Beijing da hawdokiba winter olympic aduda live telecast journalist dasbu security force na namduna singthokpada natana camera fawo mutat hankibagi thawdo adu ka henba amadi mikabagi mawong ni haina International Olympic Association IOA gi wangang loi amana su phongdorakre ngarang thokiba thawdo asigi matangda NOS ki management team News and Sports ki editor sing Beijing da leiba Olympic team gi lusing busingna IOC da wafam ama fawo phongdokpa ngamna khide haina su NOS ki wangang loi sina makata na su phongdorakhi haina su paw sina su palakli amaromdana Balochistan da leiba terrorist sing takthokna ba hona ba da misam ama lekhidre Pakistan gi Balochistan province da leiba Panjagur amasum Ngashi area ra terrorist sing takthokna ba numit humni subna satharakpa operation amada misam ama lekhidre thawdo odu Pakistan lanmi sina terrorist sing takthokna ba operation satharingai da terrorist sing gi maikei gi security force sing da Panjagur amadi Nausaki area da leiba Pakistan gi security force sing da akan ba attack satharakpa da misam adu lekhidabni hain su palakli loishilakpoina to papaw mana Myanmar junta gi lanmi sing na khunja sing gi yum kaya mai thadoklamle heba paw musu phongnari Myanmar leba ki awang nungsupta leba junta lanmi singi mayokta su laijadaba khungang sa kaya military junta gi lanmi singa tumna mai thaduna manghan biramle haina khunja sina military junta gi mathakta moral sirakli hawkiba saida leba sigi misam miyamna sem kiba People's Defense Force PDF na military junta gi tamthiba lenga adugi mayokta protest kya sathaduna hingsa gi thawdo fawa thokiba leikrabani amasum thawdo sigi matangda Sagaing region da leba Bill Village tagi nupi amana phongdorakpada hawkiba ningthokaba numikki anganba yukta military junta gi lanmi sing laktuna khunja sa kya gi yum sing mai thaduna manghan birambani haiki lanmi sing aduna makoina leiriba yum sing da artillery amadi fire gun sing kapsinduna mai thaba horakhi ahawbo makhol sing adu tabada madi sakhalakliba mai sing adu ubadagi khunja kya ri mafam adu thadoktuna mathwai hingnana basenaki hairi Magmasagi yum yauna lanmi sing aduna khungang adugi yum sani hena mai thadokpikhi haujikti aikhoi gi oiba pot amata su lehaudre aikhoi gi haibabu aikoina sialiba firol sing sinatana karisu leitre loinana mafam adu thadoklamlaga aikhoi thawai hingnana bi damak selakhibani haina spokdomkhi matung tabda lanmi sing aduna inmate village da khutta maibul paiduna yum sing mathang mai suduna mai thaba horakhi Tanjadu da military junta gi mayukta leiba PDF ki miyoi kharana lanmi sing aduna nomai kaptuna attack tawkhi aduga makhoi sien ki haidi PDF sing aduna khungang adu thadoktuna satkraba matungda lanmi sing aduna maning tamna makhutna mai suduna yum satruk hena mai thadokpiramki local media ragi phangba paw amangi matungina mafam aduda leiba khungang ani da yum kaya mai sakhibagi ut mapai sing amadi maina maset chaklaba building sing uba phangi haidi thawdo adugi matangda AFP na mai sakraba yum sing adugi matangda akupa paw lawba sangba ngamkhide mai aduna khungang ani aduda leiba lanthum sing motorbike law singubagi polam sing punamak tumna mai thadokpiramkhi maduda mateng pangbinaba mi amata leikhide hainasu AFP na phongdorakli mayu mai thadokpikraba khunja sing adu amuk hana mafam aduda hanjilaglaga leibada awaba phibam amadi soidana mayuknaragani mamang segi August tharasu military junta na khunja sing na semkiba PDF lanmi singi mathakta makhal makha kya gi lanjang sathaduna makoibu khudum sanna bu hona rakhibani thawdo adugi matangda Sagaing area da nakalani gi marakta khutthoknaduna I nai tanabagi thawdok sing leikrabani haina supali adu hauji koina di mem paw sma tang sa lusinjaragi amasum pathok sa kibra soikiba lankiba kya yaur su mem ngakpigani matam gi maru ebi paw sing su mem da lepa leitana update pijara kaina su thamjari and thank you